Hello, welcome back to 7 Speed Manipur. So, masigi video se maruina ai semjari video se jig Yamaha no bo khoi R15 degi horaga hasibaw da live magi upgrade sing. So matham thang lakana jig se V4 baw yor khre. Si V4 si kamaina tawge habdu yengmina se mangonda features ina kari kari no bo improve or pa hanagi V3 degi ko. Ado yeng se mai tawge habdu ado maruina aina gari maruina review piba adegi gari maram da ina video semi sigi maram se maruina kaino ne khoi gi customer amana ko gari se lorom dai da mangon da khitang hadi tang knowledge obiya ba haiba tare ko ma se karam ba ground da IC gari se lobiya adegi sumana khangning ba haiba tare ko khang ba photo hena line khoi YouTube ki kuthang da ena mangon da knowledge leinena ba haiba tare sigi wakhalon da ina sigi video se smaina sum semjabane ado myam soigiba lankiba adum yawrs ke su yam ngapio matung da hena cannot improve oinena ba yona jarake ado sigi video se yengmina se kamain tawge habado khoi latest ko Yamaha gi khoi yamna fajaraba adugumlaba R15 haidane nawai di R15 ek tholaki de Yamaha gi keno se yamna bike se hand popular or pa have tare ado ngasi phawda dum popular oiraga leiri naha singna su yamna pamnaba adum makhal gi gari ne ado haurasi video se matam mamang da bida so aina sum ngang le ga sum yam aning roi direct khoi gi video dum changasi ko gari gi samlapa mamangi looks sini ko ado gari gi looks yengabu matung da ojik se koi gi customer ama khaki ko magi wahi khara tamina se gari sigi maram da ko mang kari ha ge habdu yengni se ko ये गाड़ी क्यों खरीद लाए ये गाड़ी इसीलिए खरीद रहा है कि माइलेज में भी 40 प्लस देता है और लुक वाइज में भी थोड़ा बहुत अच्छा है अच्छा कंपैरिजन टू अदर गाड़ी अंदर 2 लाख में सबसे बेस्ट बोल सकता है इसको अच्छा अच्छा इसका टॉप स्पीड भी KTM डूब वगैरह से सबसे दूसरा गाड़ी से तो बेहतर है इसका तो अच्छा 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 तो फिर हमारे व्यूअर्स को क्या मतलब क्या बोलना चाहता है हम थोड़ा बोलिए 2 लाख का अंदर गाड़ी चूज करना है सोचने से तो R15 चूज करने का बहुत अच्छा है अच्छा थैंक यू लुक से हाना अमती यंगमिना से लुक से अदिसिदा अहमदा से यावजे projector headlamp jo yawarego si yamna bright oiba kaino ni ko ai habedang kaino tawraga yengbadi yai dubu yengse kamai do DRL sina kamai tawge sigi mamangi akhoi gi light kaino tawrakanda lei se mai DRL je somde yawarego sida ani se yeng yam phajai ko adegi sigi mai gi headlamp gi mai cutting design se projector yawarego ko yaw ko adegi ado sida uji yengji ko magi keno se khoi gi upside down frog suspension adu ga sigi magi disc brakes se 282 mm ni ko adu ga maning gi duna muk 220 ni ko adu se dual ABS ko dual ABS channel ni ado sida su thare ko ABS channel ko sida R15 version 4 ani sida lai ko side indicator sida lai da aduga side da lakpa kanda sigi stand si ne engine ja si haider gadim start taw yadre ko aduga sida khoi quick shifter an yar ja si sina kai kana ga kana khoi gari khoi gyang ai ta change taw bu da adu da haidi taw drasu dum class fa drasu dum gear change taw ya na khoi option da piri ko moi quick shifter an ko adagi
ꯁꯁꯄꯦꯟꯁꯟꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯅꯣꯁꯣꯛ ꯇꯥꯏꯞꯅꯤꯀꯣ ꯑꯗꯒꯤ ꯒꯥꯔꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯑꯦꯔꯣꯗꯥꯏꯅꯥꯃꯤꯛ ꯗꯤꯖꯥꯏꯟ ꯑꯣꯏꯕꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯑꯗꯒꯤ ꯃꯥꯒꯤ ꯇꯥꯏꯌꯔꯒꯤ ꯁꯥꯏꯖ ꯀꯣ ꯇꯥꯏꯌꯔ ꯁꯥꯏꯖ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯤ ꯇꯥꯏꯌꯔꯁꯦ ꯁꯥꯏꯖꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯀꯣ ꯁꯤꯗ 17 inch ꯅꯤꯀꯣ 100/80 ꯀꯣ 17 inch ꯇ꯭ꯌꯨꯕꯂꯦꯁ ꯉꯥꯛꯇꯅꯤ ꯑꯩꯁꯤꯗ ꯊꯥꯔꯤꯁꯤ ꯁꯤ ꯇ꯭ꯌꯨꯕꯂꯦꯁꯅꯤꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯁꯥꯏꯖꯁꯦ ꯁꯤꯗ ꯂꯩꯔꯦ ꯁꯤꯀꯣ 140/70 or 17 ꯀꯣ ꯁꯤꯅ ꯕ꯭ꯔꯣꯗꯅꯦꯁꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯍꯦꯟꯕꯀꯣ ꯁꯤꯁꯦ ꯑꯗꯒꯤ ꯁꯤꯒꯤ ꯁꯤꯜꯚꯔ ꯄꯦꯅꯦꯜꯁꯦꯀꯣ ꯑꯗꯩ ꯁꯤ ꯂꯣꯏꯅꯃꯛ ꯔꯕꯔ ꯄꯦꯠꯇꯤ ꯍꯥꯞꯇ꯭ꯔꯦꯀꯣ ꯃꯣꯏꯁꯦ ꯑꯗꯣ ꯁꯤꯅ ꯍꯦꯟꯅ ꯒ꯭ꯔꯤꯞꯇꯤ ꯁꯤꯅ ꯍꯦꯟꯅ ꯂꯩꯕ ꯍꯦꯜꯂꯤꯀꯣ ꯇꯨꯡꯒꯤ ꯗꯤꯖꯥꯏꯟꯁꯤꯁꯨ ꯑꯗꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯇꯦꯜ ꯂꯦꯝꯞꯁꯦ ꯄꯨꯔꯥ ꯌꯨꯅꯤꯛ ꯑꯣꯏꯕ ꯗꯤꯖꯥꯏꯟ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯒꯥꯁ ꯁꯦ ꯌꯥꯝꯅ ꯗꯥꯏꯅꯥꯃꯤꯛꯀꯤ ꯑꯣꯏꯕ ꯃꯑꯣꯡꯗꯣ ꯃꯣꯏꯅ ꯄꯥꯜꯂꯛꯏꯁꯦ ꯌꯥꯝ ꯐꯖꯕꯀꯣ ꯔꯤꯐ꯭ꯂꯦꯛꯇꯔꯁꯤ ꯂꯩꯔꯦ ꯁꯣꯝ ꯁꯥꯏꯠ ꯑꯅꯤꯗꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯒꯥꯔꯤꯒꯤ ꯄ꯭ꯔꯥꯏꯁ ꯌꯥꯝ ꯈꯪꯉꯝꯒꯅꯤ ꯒꯥꯔꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤ ꯑꯣꯟ ꯔꯣꯗꯇ 2.8 ꯀꯣ ꯁꯤꯒꯤ ꯆꯥꯡꯗ ꯂꯩꯀꯣ ꯁꯤꯒꯤ ꯑꯣꯟ ꯔꯣꯗꯇ ꯒꯥꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯒꯤ ꯒꯥꯔꯤꯁꯤ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯑꯩ ꯁꯤꯒꯤ ꯀꯣꯟꯇꯦꯛ ꯗꯤꯇꯦꯜꯁ ꯁꯣꯔꯨꯝꯒꯤ ꯀꯣꯟꯇꯦꯛ ꯗꯤꯇꯦꯜꯁ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯨ ꯍꯥꯞꯄꯝꯃꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯤꯗꯁꯨ ꯑꯗꯨꯝ ꯑꯩ ꯂꯣꯏꯅꯃꯛ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯝ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯑꯗꯨꯒ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯇꯦꯁ ꯗ꯭राꯏꯚ ꯑꯃꯇꯪ ꯇꯧꯊꯣꯛꯄꯤꯌꯣ ꯒꯥꯔꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯐꯝꯃꯦꯀꯣ ꯃꯃꯥꯡꯗ ꯐꯝꯃꯒ ꯃꯥꯒꯤ ꯁꯤꯒꯤ ꯗꯤꯖꯤꯇꯦꯜ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯤ ꯑꯃꯨꯛꯇꯪ ꯎꯠꯆꯔꯛꯀꯦꯀꯣ ꯑꯗꯣ ꯍꯥꯟꯅ ꯁꯤꯗ ꯕ꯭ꯂꯨꯇꯨꯠ ꯀꯅꯦꯛ ꯌꯥꯔꯝꯗꯦꯀꯣ ꯁꯤꯗ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦꯀꯣ ꯑꯗꯣ ꯑꯣꯟ ꯇꯧꯔꯒ ꯃꯥꯒꯤ ꯗꯤꯁꯄ꯭ꯂꯦꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯁꯤꯀꯣ ꯁ꯭ꯄꯤꯗꯣꯃꯤꯇꯔꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯤꯇꯔ ꯀꯟꯁꯣꯜꯁꯦ ꯁꯤꯅꯤꯀꯣ ꯌꯥꯝꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯐꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗ ꯁꯤꯗ ꯄꯤꯔꯤꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯁꯤꯗꯩꯗ ꯁ꯭ꯄꯤꯠ ꯑꯩꯈꯣꯏꯒꯤ RPM ꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯗꯣꯃꯤꯇꯔ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯇ꯭ꯔꯦꯛꯁꯟ ꯀꯟꯇ꯭ꯔꯣꯜ ꯁꯤꯗ ꯂꯩꯁꯤ ꯊꯥꯏꯁꯤ ꯀꯣ ꯑꯗꯨꯅ ꯁꯤꯗꯒꯤ ꯑꯗꯨꯝ ꯁꯤꯒꯅꯦꯜ ꯁꯤꯗ ꯑꯗꯨꯝ ꯄꯤꯔꯛꯑꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯀꯩꯅꯣꯁꯦ ꯇ꯭ꯔꯦꯛ ꯃꯣꯗ ꯀꯣ ꯑꯗꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯃꯣꯗ ꯍꯥꯏꯅ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏꯀꯣ ꯁꯤꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯒꯥꯔꯤꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯜꯁꯦ ꯑꯗꯒꯤ ꯀꯩꯅꯣꯅꯦ ꯁ꯭ꯇ꯭ꯔꯤꯠ ꯃꯣꯗꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯚꯔꯦꯖ ꯃꯥꯏꯂꯦꯖ ꯀꯣ ꯑꯦꯚꯔꯦꯖ ꯃꯥꯏꯂꯦꯖ ꯄꯤꯔꯛꯑꯅꯤ ꯑꯗꯒꯤ ꯑꯦꯚꯔꯦꯖ ꯁ꯭ꯄꯤꯠ ꯄꯤꯔꯛꯑꯅꯤꯀꯣ ꯑꯗꯒꯤ ꯀꯨꯂꯦꯟ ꯇꯦꯝꯄꯔꯦꯆꯔ ꯑꯗꯒꯤ ꯕꯦꯇ꯭ꯔꯤ ꯄꯋꯥꯔ ꯀꯣ ꯂꯣꯏꯅ ꯁꯤꯗꯩꯗ ꯎꯠꯂꯛꯑꯅꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯒꯤꯌꯔ ꯁꯤꯐꯇꯤꯡ ꯇꯥꯏꯃꯤꯡ ꯏꯟꯗꯤꯀꯦꯇꯔ ꯀꯥꯏꯅꯒ ꯑꯃꯁꯨ ꯂꯩꯀꯣ ꯑꯗꯨ ꯃꯣꯏ ꯁꯤꯗꯩꯗ ꯂꯣꯏꯅꯃꯛ ꯏꯟꯗꯤꯀꯦꯇꯔ ꯁꯤꯗ ꯂꯣꯏ ꯂꯩꯀꯣ ꯑꯗꯨ ꯄꯤꯔꯛꯑꯅꯤꯀꯣ ꯑꯗꯒꯤ ꯁꯤ ꯕ꯭ꯂꯨꯇꯨꯠ ꯀꯅꯦꯛꯁꯨ ꯂꯣꯏꯅꯃꯛ ꯌꯥꯔꯦ ꯑꯗꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯊꯧꯅ ꯑꯗꯨꯝ ꯁꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯒꯤ ꯊ꯭ꯔꯨ ꯋꯥꯏ ꯀꯅꯦꯛ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯣ ꯑꯗꯨꯒꯤ ꯊ꯭ꯔꯨꯗꯒꯤ ꯂꯣꯏ ꯀꯅꯦꯛ ꯇꯧꯔꯒ ꯂꯣꯏꯅꯃꯛ ꯁꯤꯗꯩꯗ ꯂꯣꯏ ꯎꯔꯅꯤꯀꯣ ꯍꯥꯏꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯄꯣꯁ ꯏꯃꯦꯜ ꯂꯥꯛꯄ SMS ꯂꯥꯛꯄꯀꯣ ꯐꯣꯟꯗ ꯑꯗꯒꯤ ꯀꯣꯜ ꯑꯦꯂꯔꯠ ꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯃꯤꯁ ꯀꯣꯜꯒꯨꯝꯕꯗꯣ ꯁꯤ ꯂꯣꯏ ꯎꯠꯂꯛꯑꯅꯦꯕꯀꯣ ꯑꯗꯒꯤ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯒꯗꯣꯏꯁꯦ ꯐꯣꯟꯒꯤ ꯕꯦꯇ꯭ꯔꯤꯒꯤ ꯂꯦꯚꯦꯜ ꯀꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯤꯗꯩꯗ ꯂꯣꯏꯅꯃꯛ ꯎꯠꯂꯛꯑꯅꯤꯀꯣ ꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯤ ꯊ꯭ꯔꯨꯗ ꯍꯧꯖꯤꯛ ꯁꯤ ꯀꯩꯅꯣ ꯃꯤꯇꯔ ꯀꯣꯟꯁꯣꯜꯁꯦ ꯁꯤꯗꯩꯗ ꯂꯣꯏꯅ ꯎꯠꯂꯛꯑꯒ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯊꯧꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝꯕ ꯑꯃꯗꯤ ꯑꯣꯏꯔꯦ ꯐꯤꯆꯔꯁꯤꯡ ꯃꯌꯥꯝꯅ ꯂꯣꯗꯦꯠ ꯐꯤꯆꯔꯅꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯃꯥꯍꯥꯒꯤ ꯑꯩꯈꯣꯏꯒꯤ V4ꯁꯤꯗ ꯑꯅꯧꯕ ꯐꯤꯆꯔ ꯍꯥꯞꯆꯤꯜꯂꯛꯏꯁꯦ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯤ ꯑꯗꯣ ꯃꯁꯤ ꯌꯥꯝꯅ ꯐꯩ ꯃꯤꯇꯔꯒꯤꯁꯦ ꯑꯗꯣ ꯌꯥꯝ ꯀꯥꯟꯅꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯊꯪꯗ ꯑꯃꯨꯛ ꯑꯇꯩ ꯑꯇꯣꯞꯄ ꯑꯃꯨꯛ ꯏꯟꯖꯤꯟꯒꯤ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯃꯦꯛꯁꯤꯃꯝ ꯍꯣꯔꯁ ꯄꯥꯋꯔꯁꯤ 18.4 PS ꯅꯤꯀꯣ 10,000 RPMꯗ ꯑꯗꯨꯒ ꯃꯦꯛꯁꯤꯃꯝ ꯇꯣꯔꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅो 14.2 ꯅ꯭ꯌꯨꯇꯟ ꯃꯤꯇꯔ ꯀꯣ 7,500 RPMꯗ ꯃꯣꯏ ꯐꯨꯜ ꯏꯟꯖꯦꯛꯁꯟ ꯀꯩꯅꯣꯅꯦ ꯁꯤꯁꯇꯦꯝꯅꯤꯀꯣ ꯑꯗꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯏꯟꯖꯤꯟ ꯇꯥꯏꯞꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯂꯤꯀ꯭ꯋꯤड ꯀꯨꯜ 4 ꯁ꯭ꯇ꯭ꯔꯣꯛ ꯑꯗꯒꯤ 4 ꯚꯜꯚ ꯀꯣ 155cc ꯅꯤꯀꯣ ꯃꯥꯁꯦ ꯒꯥꯔꯤꯗꯤ ꯌꯦꯡꯕꯗ ꯑꯗꯨꯝ ꯃꯄꯥꯡꯒꯜꯗꯤ ꯑꯗꯨꯝ ꯏꯟꯖꯤꯟꯗꯤ ꯑꯗꯨꯝ ꯃꯄꯥꯡꯒꯜꯗꯤ ꯂꯩꯔꯦꯀꯣ
adagi magi dimension je magi overall length je 1990 mm ne aduga overall weight koi pa gi sarusina 725 meter adagi gari gi height sina keno ne 815 mm adum jai yam wang sunate keno taw sunate ko aduga magi cup weight sina 142 kg ni ko magi aduga magi thau gi tanki je my capacity je 11 liter ni ko adum yai ko adum masini ngasi gi khoi gi samlapa B4 gi ko gari gi khoi gi review je adu magi je 3D da logo je ko adu magi si cap ka je silver color yam phajai ko si pose ado ngasi gi di video se sai da sum lo sena ba tawrage mayam ado gari sibu di yang mesingna amtang lakpi daga pham sida amtang yeng bina ba haijari haibudi gari si akhoi video di yeng ba hack adu practical way ni laga yeng ba di dum kharma haijin khenai ado sigi akhoi finance ki akhoi maram da matang da harga zo hoi loan gi keno su lei facilities dum lei ko si gari cha ado ai madugi maram da details khangna ba gi da makta ai gi screen da su mai magi keno phone number adagi description da dum hapsara mage ado mayam amtang lakpi raga yengsi gari se kamai tawge habdo aduna hena domgi asengba reality do ayeng bi na hena pamado tasena khangba ngamgani habdo I thajani ado ado gari masa thoma tanda helmet sung soidana upi do gari sobo thorogana seat belt sung soidana phabi ho haraga inga sigi di sai sum da senderge mayam sai sum kana na ya thangni jari